ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯍꯤꯡꯆꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯅ ꯁꯗꯥꯟꯕ ꯆꯠꯄꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥ ꯈꯔꯒꯤ ꯐꯤꯕꯝ ꯀꯥꯏꯅ ꯁꯤꯔꯝꯕꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯏꯪꯉꯪ ꯉꯛꯂꯝꯃꯤ꯫ ꯁꯣꯛꯂꯕ ꯎꯃꯪ ꯁꯥ ꯀꯩ ꯃꯔꯛꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯏꯅꯥꯏꯁꯥ, ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯌꯦꯡꯉꯨ, ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯁꯤꯟꯒꯅꯨ, ꯈꯨꯠꯂꯥꯏ ꯆꯦꯠꯅ ꯄꯥꯏꯌꯨ꯫ ꯍꯣꯏ ꯅꯤꯡꯊꯧ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯃꯁꯝ ꯑꯁꯥꯡꯕ ꯑꯁꯤꯅ ꯃꯃꯥꯏ ꯄꯨꯝꯕ ꯈꯨꯝꯖꯤꯜꯂꯒ ꯀꯞꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯁꯤꯗ ꯂꯥꯛꯂꯒ ꯀꯞꯄꯤꯁꯤꯕꯣ? ꯕꯨꯠ ꯑꯣꯏꯔꯖꯥꯠꯂꯣ? ꯂꯥꯟꯃꯤ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯍꯦ, ꯑꯩꯒꯤ ꯅꯪꯗꯤ ꯅꯨꯄꯤ ꯑꯊꯤꯕꯤ ꯑꯃ ꯂꯧꯔꯨꯕꯗꯒꯤ ꯑꯗꯨꯝ ꯀꯤꯔꯒ ꯂꯩꯔꯤꯗꯨꯗꯤ꯫ ꯍꯣꯏ, ꯅꯣꯏ ꯍꯥꯏꯗꯨ ꯆꯨꯝꯃꯤ꯫ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯅꯣꯡꯃ ꯃꯩ ꯃꯝꯕ ꯅꯨꯃꯤꯠ ꯑꯃꯗ ꯌꯥꯝ ꯐꯤꯕꯝ ꯀꯥꯏꯅ ꯌꯦꯡꯂꯨꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯪꯀꯤꯗ ꯀꯤꯔꯒ ꯂꯩꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯣ, ꯑꯩꯕꯨ ꯀꯟꯕꯤꯌꯣ꯫ ꯀꯅꯥꯅꯣ ꯅꯪꯕꯣ? ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯅꯔꯣꯟ ꯁꯦꯡꯉꯨꯅꯦ ꯅꯨꯄꯤ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ꯫ ꯑꯩ ꯑꯔꯥꯞꯄ ꯈꯨꯟ ꯑꯃꯗꯩꯅꯦ꯫ ꯑꯩꯅ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯐꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯄꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯅꯦ ꯏꯕꯨꯡꯁꯤꯡ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯑꯩ ꯆꯥꯕ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯄꯨꯕꯤꯌꯨꯅꯦ ꯏꯕꯨꯡ꯫ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯆꯨꯝꯂꯝꯗꯧꯕꯁꯨ ꯃꯥꯜꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯁꯥꯁꯤꯡꯁꯤ ꯃꯕꯨꯛ ꯀꯣꯊꯣꯛꯂꯒ ꯂꯣꯏꯅ ꯆꯥꯈꯤꯕꯁꯦ ꯌꯦꯡꯉꯨꯅꯦ ꯅꯣꯏꯁꯨ ꯑꯃꯨꯛꯇ꯫ ꯃꯁꯤꯒꯤ ꯈꯨꯠꯆꯥ ꯑꯁꯤ ꯍꯤꯡꯆꯥꯕꯤꯒꯤ ꯈꯨꯠꯆꯥꯅꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯏꯅꯥꯏꯁꯥ? ꯏꯅꯤꯡꯊꯧ, ꯍꯤꯡꯆꯥꯕꯤꯅ ꯐꯥꯏ, ꯆꯥꯏ ꯀꯥꯏꯅ ꯌꯥꯝꯅ ꯄꯜꯂꯤ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯗꯨꯗꯤ ꯅꯨꯄꯤꯗꯣ ꯐꯥꯔꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ, ꯑꯩ ꯋꯥ ꯍꯪꯒꯦ ꯀꯣꯅꯨꯡꯗ꯫ ꯍꯣꯏ ꯅꯤꯡꯊꯧ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯀꯣꯅꯨꯡꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯝ ꯑꯗꯨ ꯍꯨꯒꯠꯇꯨꯅ ꯃꯃꯥꯏꯗꯨ ꯎꯠꯂꯝꯃꯤ꯫ ꯏꯁ, ꯃꯥꯏ ꯃꯁꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ? ꯉꯥꯏꯈꯣꯍꯦ ꯏꯅꯥꯏꯁꯥ, ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯈꯠꯂꯅꯤ ꯅꯣꯏꯒꯤ ꯊꯥꯡ ꯇꯦꯟꯗꯨ ꯎꯕꯗ꯫ ꯂꯥꯟꯃꯤ ꯑꯃꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯩꯇꯪ ꯍꯥꯏꯔꯨꯕꯗ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯁꯦ ꯁꯒꯣꯜꯗ ꯆꯣꯡꯊꯔꯒ ꯆꯠꯂꯛꯏꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯅ ꯆꯣꯞꯄ ꯅꯨꯄꯤꯁꯤꯗꯤ ꯍꯨꯏꯅ ꯀꯩꯅꯣ ꯄꯥꯝꯕꯗꯤ ꯍꯦꯜꯂꯤꯗꯨꯅꯤ꯫ ꯉꯁꯥꯏ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣꯕ? ꯏꯅꯤꯡꯊꯧ ꯇꯥꯈ꯭ꯔꯗꯤ ꯅꯣꯏꯅꯤ ꯑꯉꯥꯡ ꯑꯣꯟꯖꯁꯅꯤ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯍꯟꯇꯣꯛꯎꯅꯦ ꯏꯅꯥꯏꯁꯥ ꯅꯣꯏꯕ꯫ ꯏꯃꯥꯏ, ꯅꯣꯏꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯦꯍꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩꯅꯦꯍꯦ꯫ ꯃꯁꯤ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯤꯅ ꯆꯥꯈꯤꯕ ꯇꯥꯔꯦ, ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯀꯣꯅꯨꯡꯗ ꯄꯨꯁꯤ ꯏꯅꯥꯏꯁꯥ꯫ ꯑꯩꯈꯣꯏ ꯄꯨꯖꯔꯛꯂꯒꯦ ꯏꯅꯤꯡꯊꯧ꯫ ꯌꯥꯅꯤ ꯌꯥꯅꯤ, ꯑꯩ ꯄꯣꯔꯛꯂꯒꯦ꯫ ꯅꯣꯏ ꯁꯒꯣꯜꯁꯤꯡꯗꯣ ꯀꯥꯈꯠꯂꯨ, ꯀꯣꯅꯨꯡꯗ ꯊꯨꯅ ꯄꯨꯁꯤ꯫ ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯕꯀꯣ? ꯀꯟꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤꯅꯦ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯗ ꯀꯥꯔꯣ, ꯀꯣꯅꯨꯡꯗ ꯆꯠꯁꯤ꯫ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ, ꯑꯗꯨꯒ ꯅꯪꯒꯤ ꯅꯌꯨꯝꯗ ꯑꯃꯨꯛ ꯊꯤꯟꯕꯤꯒꯦ꯫ ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝ, ꯑꯩꯒꯤ ꯈꯨꯜꯁꯤꯡꯗꯨꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨꯅ ꯂꯣꯏꯅ ꯆꯥꯗꯨꯅ ꯃꯥꯡꯍꯜꯂꯝꯂꯗ꯭ꯔꯥ? ꯏꯃꯥ ꯄꯥꯕ, ꯅꯆꯥꯗꯤ ꯋꯥꯔꯦꯗꯀꯣ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯈꯗ꯭ꯔꯛꯄꯨꯁꯨ ꯃꯥꯟꯁꯤꯜꯂꯦꯗ, ꯀꯔꯥꯏꯗꯩꯕꯨ ꯂꯥꯛꯏꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯅꯣꯅꯦ? ꯈꯪꯅꯤ, ꯍꯤꯡꯆꯥꯕꯤ ꯑꯣꯏꯒꯦꯔꯥ ꯍꯤꯡꯆꯥꯕ ꯑꯣꯏꯒꯦꯔꯥ ꯅꯤꯡꯊꯧ ꯑꯩꯅ ꯇꯨꯝꯅꯕ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨ ꯂꯥꯛꯑꯣ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯆꯥꯔꯛꯄ ꯅꯤꯡꯊꯧꯁꯤꯡꯗ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯅ ꯏꯄꯪ ꯄꯪꯕ ꯃꯥꯜꯂꯤꯅꯦ꯫ ꯉꯁꯥꯏꯗꯩ ꯑꯩꯅ ꯀꯞꯄꯤꯁꯦ ꯄꯤ ꯑꯃꯠꯇ ꯇꯥꯗꯦꯀꯁꯦ ꯎꯗꯕ ꯃꯥꯜꯂꯤꯅꯦ꯫ ꯃꯥꯅ ꯌꯦꯡꯉꯤꯁꯦ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯤ ꯈꯛꯇꯅꯤꯅꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ, ꯀꯣꯅꯨꯡꯗ ꯊꯨꯅ ꯍꯟꯅꯕ ꯇꯧꯁꯤ, ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ꯫
ꯅꯤꯡꯊꯧ ꯑꯩ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯔꯕꯣ? ꯍꯤꯡꯆꯥꯕꯤꯗ ꯍꯦꯟꯕ ꯀꯌꯥꯅꯤꯅꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯈ꯭ꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯈꯔ ꯊꯨꯅ ꯍꯟꯁꯤ꯫ ꯑꯩꯒꯤ ꯃꯤꯠꯈꯥꯁꯤ ꯌꯥꯝꯅ ꯆꯣꯡꯉꯤ꯫ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯗꯞ ꯍꯧꯔꯛꯏꯍꯦ꯫ ꯁꯖꯤ ꯎꯕꯗ ꯈꯪꯕ ꯅꯤꯡꯊꯧꯁꯦ꯫ ꯏꯅꯥꯏꯁꯥ, ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯂꯥꯛꯎꯍꯦ꯫ ꯏꯅꯤꯡꯊꯧꯁꯤꯗꯤ ꯅꯨꯄꯤꯁꯦ ꯄꯨꯔꯒ ꯁꯒꯣꯜ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯂꯥꯛꯑꯣꯍꯦ, ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯊꯧꯔꯁꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤ ꯂꯤꯕꯗꯣ ꯌꯥꯝꯅ ꯀꯤꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄꯗ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯅꯍꯥꯈꯩꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯐꯖꯕꯗ ꯉꯥꯎꯅꯔꯝꯃꯤ꯫ ꯃꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯤꯄꯥ ꯑꯅꯤꯗꯨꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯐꯖꯕꯗ ꯉꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯤ ꯅꯤꯡꯊꯧꯁꯦ ꯆꯥꯊꯣꯛꯂꯒꯦ꯫ ꯉꯔꯥꯡꯗꯒꯤ ꯃꯣꯏ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛꯁꯦ ꯆꯥꯕꯁꯦ ꯑꯩ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯃꯣꯏ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝꯅꯗꯤ ꯄꯪꯕꯖꯥꯠꯅꯤꯀꯣ꯫ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯈꯪꯗꯦ꯫ ꯃꯇꯝꯁꯦ ꯊꯦꯡꯗꯤ ꯊꯦꯡꯖꯤꯜꯂꯛꯑꯦꯁꯦ꯫ ꯅꯤꯡꯊꯧ ꯃꯥꯜꯂꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ꯫ ꯑꯗꯨꯗꯤ ꯑꯩ ꯈꯗꯛꯇꯣ ꯑꯃꯨꯛ ꯍꯧꯔꯒꯦ꯫ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯗ ꯂꯩꯕꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣꯅꯦ? ꯅꯨꯡꯉꯥꯏꯌꯦ ꯏꯅꯤꯡꯊꯧ, ꯑꯗꯨꯒ ꯀꯤꯕꯁꯨ ꯌꯥꯝꯅ ꯐꯥꯎꯏ꯫ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯗꯕꯣ ꯀꯗꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤ ꯂꯥꯛꯇꯣꯏꯅꯣꯅꯦ? ꯅꯪ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯅꯪꯕꯨ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯗ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤꯗꯅ꯫ ꯏꯅꯤꯡꯊꯧꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤ 3 ꯂꯩꯔꯤꯕꯁꯤꯗꯤ꯫ ꯃꯣꯏꯗꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯑꯩꯅ ꯑꯃꯠꯇ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯣ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ ꯅꯤꯡꯊꯧ? ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯅꯪꯅ ꯍꯣꯏꯗ ꯍꯥꯏꯔꯛꯎꯅꯦ꯫ ꯍꯌꯦꯡ ꯂꯩꯕꯥꯛ ꯄꯨꯟꯖꯥꯎ ꯊꯤꯟꯗꯨꯅ ꯍꯦꯛꯇ ꯂꯥꯎꯊꯣꯛꯀꯦ ꯅꯪꯁꯦ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯅ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗ ꯑꯩ ꯌꯥꯔꯒꯦ꯫ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯦ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯣ ꯂꯥꯛꯇꯧꯕ ꯌꯥꯝꯅ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯅꯕ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨꯅꯦ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ, ꯑꯩ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯨꯈꯤꯒꯦꯍꯦ꯫ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡꯗ ꯍꯤꯡꯆꯥꯕꯤ ꯂꯥꯛꯀꯅꯤ ꯃꯤꯠ ꯅꯥ ꯁꯤꯡꯉꯨ, ꯍꯤꯡꯆꯥꯕꯤ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯝꯂꯒ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗꯗꯤ ꯌꯥ ꯂꯥꯡꯅꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯂꯥꯛꯀꯅꯤꯅ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗꯨ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯅꯤꯡꯊꯧꯁꯦ, ꯑꯃꯨꯛꯀꯁꯨ ꯂꯥꯛꯏꯅꯦ꯫ ꯆꯥꯔꯒꯦ ꯅꯤꯡꯊꯧ, ꯆꯥꯔꯒꯦ꯫ ꯀꯤꯔꯅꯨ ꯍꯧꯖꯤꯛꯇꯤ, ꯅꯪꯅ ꯍꯥꯏꯕꯗꯨꯃꯛ ꯑꯩꯅ ꯇꯧꯔꯝꯂꯕꯅꯤ꯫ ꯉꯁꯤꯕꯨ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯗ ꯍꯤꯡꯆꯥꯕꯤꯕꯨ ꯂꯥꯛꯑꯕꯗꯤ ꯃꯊ꯭ꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯂꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯍꯦꯟꯕꯤꯈ꯭ꯔꯅꯨꯀꯣ ꯅꯤꯡꯊꯧ꯫ ꯍꯜꯂꯔꯣꯏ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯝ ꯂꯩꯔꯗꯕꯅꯤ꯫ ꯍꯔꯥꯎ, ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯗꯣꯔꯕꯅꯤꯅ ꯑꯩꯁꯨ ꯍꯔꯥꯎꯒꯦ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯅꯤꯡꯊꯧ ꯅꯪꯁꯦ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯗꯕꯅꯤꯅ꯫ ꯅꯪꯗꯤ ꯈꯨꯖꯤꯟ ꯈꯨꯌꯥꯒ ꯌꯥꯝꯅ ꯁꯥꯡꯅ ꯈꯥꯛꯂꯤꯁꯤꯗꯤ ꯀꯔꯤꯒꯤꯅꯣꯍꯦ? ꯑꯩꯗꯤ ꯎꯕꯨ ꯎꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯅ ꯈꯨꯖꯤꯟ ꯁꯥꯡꯅ ꯈꯥꯛꯄꯁꯦ ꯐꯖꯩꯅ ꯍꯥꯏꯕꯒꯤ ꯈꯥꯛꯏꯅꯦ꯫ ꯏꯅꯤꯡꯊꯧꯅ ꯌꯥꯗ꯭ꯔꯗꯤ ꯀꯛꯊꯠꯂꯒꯦꯗ꯫ ꯀꯛꯀꯅꯨꯀꯣ, ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯝ ꯈꯥꯛꯎ꯫ ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯑꯁ, ꯑꯩꯒꯤ ꯄꯨꯛꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏꯗ꯫ ꯑꯩꯕꯨ ꯅꯤꯡꯊꯧꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯥꯔꯁꯤꯔꯅꯦ? ꯀꯩꯗꯧꯔꯦ? ꯑꯩꯉꯣꯟꯗ ꯇꯤꯟ ꯌꯣꯠꯈꯩ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯅ? ꯌꯥꯝꯅ ꯅꯨꯡꯁꯤꯕꯩꯅꯤ ꯅꯤꯡꯊꯧ, ꯑꯩꯅꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯑꯩꯗꯤ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯖꯥꯠꯅꯤꯉꯣ꯫ ꯆꯥꯔꯒꯦꯗ, ꯃꯇꯝꯁꯤꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯊꯣꯡꯅꯥꯎꯁꯦ ꯂꯥꯎꯅ ꯍꯥꯡꯇꯣꯛꯄꯤꯌꯨꯕ, ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯆꯪꯂꯛꯅꯕ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯤꯅꯤꯅꯦ꯫ ꯍꯥꯡꯇꯣꯛꯀꯦ, ꯁꯤ ꯑꯣꯏꯔꯗꯤ ꯍꯥꯡꯆꯤꯛ ꯂꯥꯡꯉꯕ꯫ ꯀꯩꯅꯣ? ꯅꯪꯅ ꯅꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯈꯨꯖꯤꯟꯗꯨꯒ ꯀꯩꯗꯧꯅ ꯂꯩꯔꯝꯃꯤꯗꯦ? ꯀꯤꯕ꯭ꯔꯥ? ꯁꯨꯃꯥꯏꯅꯅꯦ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏꯁꯦ, ꯀꯤꯖꯗ꯭ꯔꯥ?
Khitang ki. Yamna kiba amaga haira'ura. Haira'une. Iningthau, nang kidana ka kana laurokani ko. Ningthau dine aise, Ningthau. Sunglaw, lawbiroine. Haira'one. Yamna ki khangdiye, aigi Ningthau se. Adudi phamungda hippu lawo. Hiptoke he. Hipkre, Ningthau se. Adudi tu. Aigi khujin asangmasina nang sam utongda. Taplo na pairaga, puklo na thudikpa. Aduga, baklo na phuktokpa. Igi ingakta. Sidi, pena thaktoke he. Hawi he. Okte, amuka thake. Hawi. Adudi amu phamung sida. Nina tana phamlaga, macet setlaga amuk charage he. Kuhau sidi. Michamdagi Ningthau ni hena hawine. Moidi ahau bula charaga leibanina. Loina chathok lagi da. Mathibong marin sida thanam lagi. Aduga makok asiga. Mami kase pangine. Makok ngakta ngaira phawba. Pok thale. Si already ai thongnau sidai paithokrage. Kana le. Lanmi sing sidi loina tum lere medana. Phani noi hingsabi sodina phani ba. Masak phajabi hingjabiduna Ningthaudu phajana charaga thongnau-dagi pairaga chatkiram. Somdana tumduna leihauba lanmi singduna hingjabi mayam ama laklaga Ningthaudu chakhri. Nupiduna punna yotlaga pukhrina. Laibak silma thungna yaya langnarami. Numittudagi Ningthaugi manau nupa singduna hingjabi phaba hatpa ngamamida mana chawna pigani haina so lauthoklami. Asumna hingjabi aduna laibak adugi masananba miyoi kaya ama magi masak phajaba khadrak haiba mibu nungsihanba ngamba wai wata sing aduna moithem tawraga charami. Nongmadi hingjabi aduna mi cha saduna sumlakpada chingya amada sansenba masak matau yamna phajaba nupa ama urami. Ai phaba natraga hatpa ngamamida mana chawna pigani na lauthokhibadagi mi singse makhutta khulai macha mamam pairaga ai phaduni kaina tawjari se ai di yang nokninge. Makhwang kolaba hanuba phawba ai thiba thole haiba. Adubu moi mayam sina ai se thibada ai se laifam safamdi khangdrabani. Adunani aina lapna laise. Hais kanano ada masak matau phajaraba masa phaba masananba nupa ama leirena. Asina karamba Ningthaugi macha masu oriba jana. Chadaba yade. Aduna ai paitharage he. San senba bobona. Karigino. Aigi san kaisina mamai thekatlaga mathong maram khangdana khonglaga koichen chelibasina. Jingdai kaiga kumthara jalane. Kai oigera lai oigera ngasidi pharage he. San senba mi oira malene. Ainadi Ningthaugi macha masura kaina khaluraga. Ai yengune. Kayada yangna cheliba. San singse kayada laina tap pharibano. Masi nupa se chaba pamoi. Adui saru aigi nupa oithoke. Adu oiradi mi singsina aise hingjabi ni haiba sukhang khanglaroi. Noibu chenune he. Ai leiringaida noiga su tawroine. O masak phajaba ibong nangi sana chawbasina waibada ai si dawre. Ayo. Ha, kari haiba. Kada. Karama sanone. Kayam thine sokle. Dai salaba chawbasina ne. Khwangse nabana yadre. Hawgatpasu ngamdre. Ayo. Aidi uhawdrane. Khutta pirose. Ai chikhakke. Ibongna somda sana daitanaringaida. Somda ai wairinine. Se, kunsida leire. Oh, warauba yadeko. Kaino, nangi kujin sidi sangmandro. Thausu thawine. Nangi kujin sidi. Aigi mana kujin sangna khakpase pamjaina khakjabani. Ado, ibong ai hawatpa ngamdre. Yamna nabani yadre ibong. No imado hingjabiro. Natte he, kaide hingjabino. Natradi phare. Kujin sangna khakpa pame haibaduda hangmani ko. Ado nangbu karimin kaugi. Hingjabi kawe. Natte he. Lukhoibi kawe haibong. Naru su khoine.
ꯃꯤꯡꯗꯨꯒꯤ ꯌꯥꯝꯅꯕꯨ ꯆꯥꯅꯔꯤꯅꯦ ꯑꯗꯣ ꯂꯨꯈꯣꯏꯕꯤ ꯀꯧꯗ꯭ꯔꯁꯨ ꯅꯝꯊꯤꯕꯤ ꯀꯧꯔꯁꯨ ꯑꯗꯨꯝ ꯆꯥꯅꯅꯤ ꯑꯦ ꯑꯩꯕꯨ ꯅꯝꯊꯤꯕ꯭ꯔꯅꯤ ꯏꯕꯣꯡ ꯈꯨꯅꯝꯊꯤ ꯆꯥꯗꯦ ꯀꯩꯅꯣ ꯀꯔꯤꯕꯨ ꯆꯥꯕꯅꯣ ꯈꯪꯗꯦ ꯐꯖꯅ ꯅꯝꯊꯤ ꯃꯤꯍꯤꯡꯂ ꯁꯥꯍꯤꯡꯂ ꯃꯅꯝ ꯌꯥꯝꯅ ꯀꯟꯅ ꯅꯝꯃꯤ ꯅꯉꯣꯟꯗꯒꯤ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯕꯦꯔꯥꯅꯤꯍꯦ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤꯅ ꯀꯥꯏꯁꯦ ꯈꯪꯈ꯭ꯔꯖꯥꯠꯂꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩ ꯍꯦꯛ ꯎꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯁꯛ ꯉꯥꯎꯗꯨꯅ ꯄꯪꯊꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯥꯅ ꯐꯖꯩ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯝꯊꯤ ꯍꯥꯟꯅ ꯍꯥꯏꯔꯛꯏꯁꯤꯕ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯁꯥꯎꯔꯕꯣ ꯅꯝꯊꯤ ꯍꯥꯏꯕꯒꯤ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯥꯏꯗꯩꯅꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯆꯤꯡꯌꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯏꯁꯤꯕꯣ ꯅꯪ ꯕꯨꯠ ꯅꯨꯄꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯂꯣꯏꯒꯗꯤ ꯅꯠꯇꯦꯀꯣ ꯍ ꯑꯃꯨꯛꯇ ꯀꯔꯥꯡꯗꯒꯤ ꯅꯈꯣꯡ ꯂꯩꯕꯥꯛ ꯇꯥꯕ꯭ꯔꯕꯨ ꯌꯦꯡꯒꯦ ꯇꯥꯗꯤ ꯇꯥꯍꯤ ꯕꯨꯠꯇꯤ ꯅꯠꯇ꯭ꯔꯤ ꯀꯔꯤ ꯅꯨꯄꯥꯅꯤꯒꯦ ꯁꯤꯗꯤ ꯑꯣ ꯑꯩꯕꯨ ꯅꯠꯇꯤꯌꯦ ꯑꯩꯁꯦ ꯂꯝꯕꯤ ꯂꯝꯍꯥꯡꯅꯕꯗꯒꯤ ꯃꯐꯝ ꯑꯁꯦ ꯌꯧꯔꯛꯏꯅꯦ ꯑꯗꯨꯒ ꯏꯕꯨꯡꯅ ꯑꯩ ꯅꯝꯊꯤ ꯍꯥꯏꯔꯤꯗꯣ ꯑꯩ ꯏꯔꯨꯖꯗꯕ ꯆꯌꯣꯜ ꯑꯃ ꯐꯥꯔꯦ ꯐꯠꯇ ꯍꯥꯎꯊꯤ ꯃꯔꯛꯇꯁꯨ ꯌꯥꯝꯅ ꯆꯪꯂꯛꯑꯦ ꯑꯗꯨꯒꯤꯅꯤ ꯅꯝꯊꯤꯔꯤꯁꯦ ꯉꯁꯥꯏꯗꯩ ꯈ꯭ꯋꯥꯡꯁꯦ ꯅꯪꯒꯤ ꯁꯟꯅ ꯋꯥꯏꯕꯒꯤ ꯅꯥꯔꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯕꯤꯗꯦ ꯍꯥꯏꯕ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯄꯣꯕꯤꯔꯒꯦ ꯑꯗꯣ ꯅꯪꯒꯤ ꯈꯨꯜꯁꯦ ꯀꯥꯏꯗꯩꯅꯣ ꯍꯥꯏꯔꯣ ꯑꯩ ꯊꯤꯟꯕꯤꯔꯨꯔꯒꯦ ꯑꯩꯒꯤ ꯈꯨꯜꯗꯣ ꯈꯪꯂꯗꯤ ꯅꯪꯅ ꯊꯤꯟꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯆꯠꯈꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯒꯦꯀꯣ ꯁꯦ ꯑꯩ ꯄꯝꯂꯒ ꯄꯨꯕꯤꯔꯒꯦ ꯑꯗꯨꯒꯅꯦ 이루디 ꯁꯦꯡꯅ ꯂꯨꯖꯁꯤꯀꯣ. ꯅꯪꯒꯤ ꯁꯟꯅ ꯋꯥꯏꯔꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯑꯩꯁꯦ ꯄꯨ ꯇꯥꯕ. ꯑꯗꯨꯒꯅꯦ 이봉이 ꯌꯨꯝ ꯌꯧꯕꯒ 이봉ꯅ ꯑꯩꯒꯤ 이승 ꯑꯁꯥꯕ ꯄꯤꯕꯤ ꯇꯥꯕ. ꯑꯩꯅ 이루 ꯁꯦꯡꯅ ꯂꯨꯖꯧ ꯍꯥꯏ ꯇꯥꯔꯗꯤ. ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯊꯦꯡꯅꯔꯒ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯗꯧꯅ ꯁꯨꯝ ꯀꯦꯁꯤꯜꯂꯛꯏꯗꯨꯅ. ꯀꯦ ꯇꯥꯕꯅꯤ ꯅꯪꯒꯤ ꯁꯟꯅ ꯋꯥꯏꯔꯕꯅꯤꯅ. ꯌꯥꯔꯦꯍꯦ ꯃꯆꯤꯟꯅꯦꯅ 이칸 ꯍꯦꯛ ꯀꯜꯂꯗꯅ. ꯂꯥꯎ ꯆꯠꯂꯁꯤ. ꯑꯗꯨꯒꯅꯦ 나aba ꯐꯕꯒ ꯅꯪꯅ ꯁꯥꯒꯤ ꯅꯌꯨꯝꯗ ꯍꯟꯈꯣꯀꯣ. ꯑꯣ ꯍꯟꯖꯈꯤꯒꯦ. ꯑꯩꯁꯨ ꯅꯣꯏꯗ ꯀꯩꯁꯨ ꯂꯩꯖꯅꯤꯡꯗꯦ. ꯃꯁꯤ ꯅꯨꯄꯥꯁꯦ ꯁꯨꯝ ꯄꯥꯝꯂꯛꯑꯦꯗ ꯑꯩꯗꯤ. ꯃꯁꯤ ꯅꯝꯗꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯊꯣꯛꯀꯦꯀꯣ. ꯍꯤꯡꯆꯥꯕꯤꯗꯨ ꯕꯣꯕꯣꯅ ꯄꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯕꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ. ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯑꯎꯕꯁꯤꯡꯅꯁꯨ ꯉꯥꯎꯅꯔꯝꯃꯤ. ꯅꯁꯛꯄꯨꯗꯤ ꯐꯖꯩꯕꯨ ꯃꯅꯝꯗꯤ ꯐꯖꯅ ꯅꯝꯊꯤꯔꯦ. ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ 이마ꯒ 이ꯆꯟꯅꯨꯄꯤꯒꯅ ꯁꯩꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯈꯟꯈꯤꯗꯅꯕ. ꯌꯧꯔꯕꯣ ꯅꯪꯒꯤ ꯅꯌꯨꯝ? ꯌꯧꯔꯦ. ꯃꯥꯡꯗ ꯎꯔꯤꯕ ꯌꯨꯝꯁꯤꯅꯤ. ꯕꯣꯕꯣꯅ ꯍꯤꯡꯆꯥꯕꯤꯗꯨ ꯄꯣꯔꯒ ꯄꯨꯁꯤꯜꯂꯛꯄꯗ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ. ꯃꯃꯧ ꯄꯣꯔꯛꯑꯦꯅ ꯃꯃꯥꯅ ꯏꯃꯧ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯦꯗꯀꯣ. ꯃꯆꯟꯅꯨꯄꯤꯅ 이마 ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯗꯤ ꯑꯩꯒꯤ 이ꯅꯝꯃꯅ ꯃꯁꯛ ꯃꯇꯧ 이파 ꯐꯖꯩꯕꯣ. 이마 ꯅꯣꯏ ꯑꯅꯤꯅ ꯈꯜꯂꯤꯗꯣ ꯅꯠꯇꯦꯀꯣ. ꯑꯩꯒꯤ ꯁꯟꯅ ꯋꯥꯏꯗꯅ ꯃꯈ꯭ꯋꯥꯡꯁꯦ ꯁꯣꯛꯄꯩ ꯌꯨꯝꯁꯤꯗ ꯄꯣꯔꯛꯄꯅꯤ. 나aba ꯐꯕꯒ ꯃꯌꯨꯝꯗ ꯍꯜꯂꯟꯈ꯭ꯔꯗꯕꯅꯤ. ꯁꯟꯅ ꯋꯥꯏꯒꯦꯔꯥ ꯃꯤꯅ ꯋꯥꯏꯒꯦꯔꯥ ꯏꯃꯧ ꯑꯣꯏꯔꯗꯤ ꯑꯣꯏꯔꯦ. ꯑꯗꯣ ꯏꯃꯧ ꯅꯨꯄꯤ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦꯅꯦ? 이마 ꯄꯥꯕ ꯍꯣꯏꯅ ꯀꯔꯥꯏꯗꯒꯤꯅꯣꯅꯦ? ꯀꯩꯗꯧꯔꯦ? 이마ꯅ ꯋꯥ ꯍꯪꯂꯒ ꯀꯞꯂꯛꯏꯗꯤ. 이마ꯒ ꯄꯥꯕꯒꯗꯤ ꯃꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯁꯤꯈ꯭ꯔꯦꯅꯦ 이마. ꯀꯔꯤ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ. ꯀꯞꯀꯅꯨꯁꯦ 이마 ꯂꯩꯔꯤꯁꯤꯗꯤ. ꯉꯁꯤꯗꯩ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ. ꯑꯗꯣ 이ꯃꯧ ꯅꯪꯁꯦ ꯃꯅꯝꯗ ꯌꯥꯝꯅ ꯅꯝꯊꯤꯍꯦ. ꯕꯦꯝꯃ ꯅꯅꯝꯃꯁꯦ ꯑꯃꯨꯛꯇ 이루 ꯂꯨꯖꯍꯜꯂꯨꯆꯣ. ꯃꯥꯏ ꯃꯅꯝꯁꯤꯒ ꯍꯥꯏꯔꯗꯤ ꯐꯗꯤꯅ ꯌꯥꯔꯣꯏ ꯅꯨꯡꯅ ꯇꯛꯇ꯭ꯔꯗꯤ. ꯍꯣꯏ 이마 ꯂꯥꯛꯑꯣ. 이ꯅꯝꯃ 이루 ꯂꯨꯖꯊꯣꯛꯎꯁꯦ. ꯑꯩ ꯍꯧꯒꯠꯄ ꯉꯝꯗꯤꯌꯦ. ꯕꯣꯕꯣ 이ꯃꯧꯁꯦ 이루ꯖꯐꯝ ꯐꯥꯎꯕ ꯑꯃꯨꯛꯇ ꯊꯥꯡꯉꯨ. ꯁꯠ ꯊꯥꯡꯉꯨꯅꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯅꯤꯅꯦ ꯅꯨꯄꯤ ꯌꯦꯡꯅꯕ. 이마ꯒ 이ꯆꯟꯒꯅ ꯈꯜꯂꯤꯗꯣ ꯅꯠꯇꯤ. ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤꯁꯤꯕꯨ ꯅꯣꯏ ꯑꯅꯤꯅ ꯅꯝꯗꯅ ꯃꯧ ꯑꯣꯏꯍꯟꯗꯣꯔꯦꯕ. ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯗꯤ ꯀꯔꯤꯒꯤ ꯌꯨꯝꯁꯤꯗ ꯑꯁꯨꯛ ꯐꯖꯕꯤ 이ꯅꯝꯃꯁꯦ ꯄꯨꯔꯛꯏꯅꯣ? 이bungo ꯅꯪ 이마ꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯔꯣꯏ. ꯁꯤ ꯌꯧꯔꯗꯤ ꯑꯩꯁꯦ ꯁꯛ ꯐꯖꯕꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯔꯅꯤ. ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯅꯤ. ꯅꯨꯡꯉꯥꯏꯔꯦꯗꯀꯣ. ꯀꯅꯥꯝꯇꯅ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤꯅꯦ ꯍꯥꯏꯕ ꯈꯪꯕꯁꯨ ꯉꯝꯂꯔꯣꯏ. ꯐꯥꯕꯁꯨ ꯉꯝꯂꯔꯣꯏ. ꯆꯥꯅꯤꯡꯕ ꯐꯥꯔꯒꯁꯨ ꯆꯥꯕ ꯌꯥꯔꯅꯤ.
ꯑꯩꯅ ꯁꯣꯏꯔꯦꯅꯦ ꯏꯃꯥꯒ ꯏꯆꯟꯒꯅ ꯃꯧ ꯄꯥꯝꯃꯤ ꯃꯅꯝ ꯄꯥꯝꯃꯤꯅ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩꯅ ꯀꯥꯏꯗꯩꯅꯣ ꯈꯪꯗꯕ ꯅꯨꯄꯤꯁꯦ ꯌꯨꯝꯗ ꯄꯝꯂꯒ ꯄꯨꯔꯒ ꯂꯥꯛꯂꯨꯕꯒꯤ ꯁꯣꯏꯕꯅꯤꯅꯦ ꯑꯩꯁꯤꯕꯨ ꯐꯥꯒꯤꯗꯒꯤ ꯅꯨꯄꯤ ꯊꯤꯗꯧꯔꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯑꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯛꯏꯗ ꯑꯩꯒꯤꯅꯦꯅ ꯇꯝꯂꯝꯂꯕꯗꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯐꯅ ꯂꯥꯞꯅ ꯂꯩꯔꯁꯨ ꯑꯃꯨꯛ ꯎꯅꯗ꯭ꯔꯁꯨ ꯈꯪꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩꯒꯤ ꯅꯠꯇꯕ ꯃꯥꯗꯨꯗꯤ ꯈꯨꯠꯁꯝꯅꯅ ꯐꯅ ꯆꯠꯃꯤꯟꯅꯔꯕꯁꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯍꯥꯏꯅꯁꯨ ꯑꯩꯁꯦ ꯐꯥꯒꯤꯗꯒꯤ ꯏꯁꯩ ꯏꯕꯔꯣꯝꯗ ꯆꯠꯈꯤꯅꯤꯀꯣ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯒ ꯂꯩꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯏꯃꯧ ꯅꯨꯄꯤꯁꯦ ꯅꯝꯊꯤꯕꯅ ꯌꯥꯗ꯭ꯔꯦ ꯏꯔꯨꯖꯐꯝꯗ ꯁꯠ ꯊꯥꯡꯉꯨ ꯍꯥꯏꯔꯒ ꯍꯣꯏꯍꯦ ꯊꯥꯡꯒꯦ ꯅꯪꯁꯨ ꯅꯌꯥ ꯍꯤꯒꯠꯂꯅꯨ ꯍꯤꯡꯆꯥꯕꯤ ꯃꯥꯟꯒꯦ ꯇꯧꯕ ꯑꯃꯨꯛ ꯌꯥꯎꯏ ꯑꯁꯦꯡꯒꯤ ꯃꯥꯟꯕ꯭ꯔꯣ 이보, ꯅꯪ 이남마다 ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯀꯣ ꯑꯩ ꯁꯥꯎꯖꯔꯛꯁꯅꯤ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯕꯣ ꯕꯣꯕꯣ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯝ ꯑꯣꯏꯈꯤꯔꯝꯃꯤ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯃꯤꯑꯣꯏꯕꯒꯨꯝꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯕꯣꯕꯣꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤꯗꯨꯒ ꯕꯣꯕꯣꯒꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯗꯨꯗꯤ ꯇꯨꯃꯤꯟ ꯃꯤ ꯆꯥꯕ ꯁꯥ ꯆꯥꯕꯁꯤ ꯍꯦꯛ ꯇꯧꯔꯝꯃꯤ ꯌꯨꯝꯗꯅ ꯃꯧ ꯑꯐꯕꯤ ꯃꯁꯛ ꯐꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯕꯣꯕꯣ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕꯗꯒꯤ ꯕꯣꯕꯣꯒ ꯍꯤꯡꯆꯥꯕꯤꯒꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯃꯃꯥꯅ ꯀꯔꯤꯅꯣ 이수 ꯅꯨꯄꯥꯒꯤ ꯃꯁꯥ ꯈꯨꯐꯁꯤꯕꯣ ꯑꯩꯗꯤ ꯄꯝꯃꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯦꯃꯤ 이마 ꯑꯉꯥꯡꯗꯣ 이몽ꯗ ꯄꯨꯁꯤꯜꯂꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯈꯨꯟꯒꯤ ꯃꯤꯈꯩ ꯄꯝꯒꯦꯅ ꯆꯪꯅꯔꯛꯑꯅꯤ ꯄꯝꯖꯁꯅꯨ ꯀꯩꯗꯧꯔꯒꯦ 이ꯕꯦꯝꯃ ꯇꯜꯂꯦ ꯑꯉꯥꯡꯗꯣ ꯍꯤꯡꯆꯥꯕꯤ ꯆꯪꯅꯤ ꯍꯥꯏꯕ ꯍꯦꯔꯥ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯆꯪꯉꯣꯏꯅꯦꯍꯦ ꯑꯩꯅ ꯀꯨꯔꯥꯎ ꯑꯉꯧꯕꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠꯀ ꯈꯨꯗꯩ ꯃꯆꯦꯠꯀ ꯃꯈꯨꯗꯥꯡꯗ ꯀꯤꯈ꯭ꯔꯕꯅꯤꯅꯦ ꯍꯤꯡꯆꯥꯕꯤꯗꯨꯅ ꯀꯩꯅꯣ 이마ꯒ ꯏꯆꯟꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯗꯕꯨ ꯀꯔꯝꯕ ꯍꯤꯡꯆꯥꯕꯤꯅꯅꯣ ꯑꯩꯒꯤ ꯏꯆꯥꯗ ꯆꯪꯗꯣꯏꯁꯤꯕꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯧ ꯀꯩꯁꯨ ꯍꯥꯏꯗꯤ 이마 ꯑꯉꯥꯡꯗꯣ ꯄꯝꯕ ꯋꯥꯔꯝꯃꯅꯤ ꯁꯤꯗ ꯄꯤꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ 이마 ꯌꯥꯅꯤꯅꯕ ꯑꯩꯕꯨ ꯄꯝꯒꯦ ꯌꯥꯔꯣꯍꯦ ꯑꯩ ꯄꯝꯈꯤꯒꯦ ꯉꯁꯥꯏꯗꯩ ꯄꯝꯂꯤꯗꯨꯕꯨ ꯄꯤꯔꯣ ꯑꯩ ꯄꯝꯃꯒꯦ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯗꯨ ꯃꯇꯝ ꯈꯔ ꯑꯉꯥꯡ ꯎꯅꯔꯨꯕꯒꯤ ꯃꯤ ꯆꯥꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯤ ꯄꯪꯆꯥꯗ ꯆꯥꯅꯤꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯃꯤ ꯄꯪꯆꯥꯗ ꯆꯥꯅꯤꯡꯂꯛꯏꯁꯤꯕꯣ ꯃꯣꯏꯒꯤ ꯉꯥꯃꯨ ꯎꯀꯥꯕꯤꯁꯤꯅꯗꯤ ꯑꯩ ꯌꯥꯔꯔꯣꯏꯕꯣ ꯃꯤ ꯆꯥꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯃꯥꯏ ꯇꯧꯅꯤ ꯏꯄꯨꯔꯣꯏꯕꯁꯨ ꯈꯪꯍꯟ ꯌꯥꯄꯣꯟꯇꯦ ꯍꯦꯛ ꯈꯪꯈꯤꯕꯗ ꯏꯕꯥꯅꯤ ꯀꯥꯏꯅꯗꯣꯏꯅꯤꯅꯦ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯁꯦ ꯀꯥꯏꯅꯗꯣꯏ ꯁꯔꯨꯛ ꯑꯩ ꯈꯥꯡꯂꯒꯦꯗ ꯁꯦ ꯑꯉꯥꯡꯁꯦ ꯂꯧꯍꯧꯔꯣ ꯏꯃꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯃꯩ ꯊꯥꯒꯠꯄꯤꯔꯨꯔꯒꯦ ꯏꯃꯧ ꯅꯨꯄꯤꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯉꯥ ꯑꯆꯧꯕ ꯐꯥꯔꯛꯄꯅꯤ ꯑꯗꯨ ꯑꯣꯏꯅ ꯆꯥꯖꯔꯁꯅꯤ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯒꯦ ꯆꯥꯛꯇꯣ ꯅꯪꯅ ꯊꯣꯡꯕꯁꯦ ꯃꯨꯟꯗꯕꯤ ꯍꯦꯛꯇ ꯄꯨꯊꯣꯔꯛꯏ ꯐꯅꯁꯨ ꯇꯥꯛꯂꯕꯅꯤ ꯁꯨꯡꯍꯩ ꯍꯩꯇꯦ ꯍꯣꯔꯦꯟ ꯉꯥꯒꯗꯣ 이문 문대ꯒꯩ ꯏꯍꯤꯡ ꯄꯨꯊꯣꯔꯛꯑꯗꯤ 이마 ꯑꯃꯨꯛ ꯆꯔꯥ ꯍꯦꯟꯅꯅꯤ ꯃꯨꯟꯗꯕꯤꯗ ꯏꯒ ꯌꯥꯎꯔꯒ ꯆꯥꯕꯩ ꯈꯨꯍꯥꯎꯁꯦ ꯃꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯀꯩ ꯍꯥꯏꯕ ꯃꯧ ꯀꯩꯁꯨ ꯍꯥꯏꯗꯤ 이마 ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯃꯥꯟꯕ ꯋꯥ ꯍꯦꯛ ꯍꯥꯏꯈꯤꯕꯒꯨꯝ ꯇꯧꯔꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯁꯛ ꯐꯖꯕꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯖꯥꯅꯣ ꯐꯅꯗꯤ ꯊꯦꯡꯖꯤꯜꯂꯛꯏꯍꯦ ꯀꯅꯥꯅꯣ ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯏꯁꯤꯅ ꯑꯁꯤꯕꯨ ꯃꯃꯥꯡꯒꯤ ꯑꯃꯨ ꯅꯠꯇ꯭ꯔꯅꯦ ꯔꯥꯁꯤ ꯌꯥꯝꯅ ꯌꯥꯎꯗꯕ ꯅꯨꯄꯥꯗꯣ ꯑꯃꯨꯅ 이마 이때만 ꯂꯩꯇ꯭ꯔꯣ ꯅꯃꯥꯒ ꯁꯨꯛ ꯆꯥꯎꯅ ꯐꯝꯂꯤꯁꯦ ꯎꯗ꯭ꯔꯕꯣ ꯑꯃꯨ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯗꯤ ꯀꯔꯥꯏꯗꯅꯣꯃ ꯆꯠꯂꯒ ꯇꯧꯔꯨꯔꯣꯅꯦ ꯑꯃꯨ 이bunꯉꯣ ꯑꯁ 이마ꯁꯤꯗꯤ ꯑꯩꯁꯦ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏꯅꯤ ꯐꯥꯒꯤ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯏꯌꯥꯝꯕ ꯕꯣꯕꯣꯗꯣ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏꯅꯦ ꯍꯥꯏꯒꯦ ꯇꯧꯕ ꯍꯤꯡꯆꯥꯕꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯥ ꯂꯥꯛꯑꯣꯏꯗꯣꯔꯤꯗꯤ ꯊꯕꯛꯅ ꯌꯥꯗ꯭ꯔꯕ ꯉꯁꯤ ꯑꯍꯤꯡ ꯆꯨꯞꯄ ꯊꯕꯛꯇꯣ ꯇꯧꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯑꯒꯦ ꯆꯤꯡꯗ ꯑꯣꯏꯕꯅꯤꯅ ꯅꯣꯡ ꯇꯥꯔꯦ ꯂꯥꯛꯄꯗꯣ ꯐꯔꯛ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯇꯩꯃ ꯉꯥꯏꯈꯣꯅꯦꯍꯦ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯗꯨꯗꯤ ꯏꯁꯨ ꯅꯨꯄꯥ ꯊꯥꯔꯒ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯇꯥꯔꯤꯅꯦ
Bema, horendi, nanamaga, tumina tarihi. Nayambado, ngasi halaglaroi. Hoi ma. Yani de ima, ay anganga adum tumageda. Yaro. Nong nusika taurak nang kini. Adu di ima, chang may tagalurage ko. Ay na nong nusita kidoriba. Asumna numidang ni chak chaduna mama pamung na tumba changkre. Hingjabi ga machanupaga ichan gasu pamung na changlami. Adubo hingjabi ngasidi mi chaning baga ichan ka manakta irumay thazaduna tumsilakpagi manamduga hingjabi du din kut yotlaga khanglami. Karino ne ngasi sibo. Ay ni mi isu yamna chaning la isibo. Ngahan kaidi khang mangamani. Ngasidi khang mayam na waida. Inama tumdradi kadawrage hakchang nuwaitrabo. Ha, hoi, khara nuwaitiye. Ay kok paibirakese. Pairakanu ijan, yani haiba. Pairakanu haiba. Inama se, angang machaga chap manehi. Se, tumo, angang tumlingay sida. Pairake tapna. Ichangi manam sidi. Mana sumanya sum inakta layradi ay khang mangamdreda. As, khujin sisu hojikti yaudri. Kamanya chani aydi. Ichan, nang chalo. Nangi kana tumluro. Chalo haiba thuna. Kaino, akoy na magimawang siba. Tale, ay sida tumni. Chalo haiba ni nang ba? Natradi, ay kayong tawrak na ni. Chalo! Ima, ayo, as, hekta ili haiba. Igalo yan thoe haiba. Akoy na mase, ngawro bro ba? Igi manam sidi, haw ni he. Yadre, ay khang mangamdre. Ichan, nanamabu warong nuko. Ima, ayo ama. Bobogi machan nupido hingjabidu na hatoklaga pamung mathakta sitna na sathoklame. Aduga aremba makoktuga mathibong marinduga na pi aman yomsillaga lapna hundoklame. Aduga machin maya tengthoktuna irumay thazaduna pamung kadu phajana sengtoklaga gyan tana machanupado kolaga tumlame. Nongalakpadana mamada hingjabiduna ijan chengkhre nupa amaga haina mamada pau tamlame. Tanjaduda bobosu yumda halai. Bobona Ima, aigi chandubu tasengna maki chengkhraba jalane. Aidi thazakidreda. Aisu thazadeni ibunga. Yumdagi mapan thokchadabani. Kana amtaga tinajadaba nacha nupidine. Nupe, nangna haiba wase chumde chumeko. Aibu ngasi phawbada oidaba wa haikhrabane. Ngarang ahingdo mapandagi nupa amagi makhon mama matai. Ngaihak larega ichando phi khara yomlaga thoki bai uhowi. Aisu angamabuk thakpaga wabaga adum tum thakhraba mali. Nongalakpadadi thongse adum hanglaga leirami. Aduga ichandi leiramdribasini. Ima, ay amukta kana no amukta hanglugi. Hoi bungo, pangnaba thira uko nachanupido. Chen chongbu oiredi phaido. Karigumba chen chongbu oiramdrabadi. Imadi luridana. Hingchabiduna ichando yamnadi nungsibanidako. Aigi thibong matang matam chadana lamlaktana he chathokhida. Oh, nungai kideda koichan. Kari haiba imau. Kaisu haidi ima, kari muktarage. Nangi chindagi yamna kiba wa ma haikibagum taba. Imadi dumani adumta haira leiredubo. Bobona karaidabu chatlibano natragana karamba nupadabu chelibano. Aikoi swaidadi khulani hum sidai hena sutaba nate. Aina hangbudasu amata khangi ui haiba mata sutadi. Adoi mathakta chawraba turin silalaga thangnaba leibak sida chatni haibasu ngamba nate. Adudi aigi chansibu karaida leikhrabano ne. Matam sisu phadani thenglase. Natraga thabak sufamda mi khaina hek hainaba hingjabigi wari singdu achumba oira jarane. Maduna achumba oirabadi ai yumna thuna handaba yade. Bobo yum tamna chelai. Mamadu bobogi matawduda hena pakhaikre. Kaidarage ibungo nana du pakhana chelai duba nate nachanupido leiram labra haiba. Leiteima thiba yaba thireina adubu phangdreima. Adoima mina hainabada aikhoi leibakta chahi amagi mamangda hingjabina mi jarambagi wa hainaribasibu
ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯕꯨꯁꯨ ꯍꯤꯡꯆꯥꯕꯤꯅ ꯆꯥꯈꯤꯕꯒꯤ ꯋꯥꯔꯤ ꯍꯦꯛ ꯍꯦꯛ ꯇꯧꯅꯩ꯫ ꯃꯁꯤꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯅꯤ ꯏꯃꯥ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯕꯣꯕꯣ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯁꯦ ꯅꯆꯟꯅꯨꯄꯤꯗꯣ ꯍꯤꯡꯆꯥꯕꯤꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯅꯤꯡꯂꯤꯕ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯇꯣꯉꯥꯟꯅꯤꯅꯦ, ꯑꯆꯨꯝꯕ ꯅꯠꯇꯦꯅꯦ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗꯕꯨꯗꯤ ꯍꯤꯡꯆꯥꯕꯤꯅ ꯑꯉꯥꯡ ꯐꯥꯔꯒ ꯄꯨꯈꯤꯕ, ꯎꯊꯛꯇ ꯇꯣꯡꯂꯒ ꯃꯤ ꯆꯥꯔꯝꯕ ꯀꯗꯤ ꯈꯪꯍꯧꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦꯅꯦ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯥꯅ ꯇꯥꯅ ꯍꯥꯠꯇꯣꯛꯃꯟꯗꯅ꯫ ꯍꯣꯏ, ꯑꯃ ꯑꯅꯤꯀꯗꯤ ꯍꯤꯡꯂꯝꯒꯗ꯭ꯔꯥ? ꯍꯤꯡꯂꯕꯁꯨ ꯃꯣꯏ ꯀꯤꯃꯟꯗꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯃ ꯑꯅꯤꯀꯗꯤ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯃꯤꯁꯤꯡꯅ ꯍꯥꯏꯅꯔꯤꯁꯤ ꯆꯨꯝꯂꯝꯒꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ, ꯃꯣꯏ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯤꯅ ꯐꯥꯔꯒ ꯄꯨꯔꯝꯂꯅꯤ꯫ ꯍꯤꯡꯆꯥꯕꯤꯅ, ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯩꯅ ꯆꯥꯕꯅꯤꯅ ꯍꯦꯛ ꯈꯪꯈꯤꯕꯗ ꯑꯩ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯒ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯀꯥꯏꯅꯗꯣꯏꯕꯀꯣ? ꯑꯩꯁꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯊꯤꯕꯣꯡ ꯌꯥꯎꯏꯗꯀꯣ꯫ ꯏꯃꯥ, ꯑꯩꯒꯤ ꯂꯣꯡꯗꯨ ꯀꯔꯥꯏꯗ ꯂꯩ? ꯉꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯍꯥꯠꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏꯍꯦ꯫ ꯏꯃꯥ, ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ, ꯑꯩ ꯍꯤꯡꯆꯥꯕꯤ ꯂꯩ ꯂꯩꯇꯦꯗꯣ ꯈꯪꯂꯒ ꯂꯥꯛꯀꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦꯍꯦ? ꯑꯉꯥꯡꯁꯦ ꯀꯞꯄꯅ ꯌꯥꯗ꯭ꯔꯦ, ꯆꯠꯄꯤꯈ꯭ꯔꯅꯨꯋꯣ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯔꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤꯅꯣ? ꯂꯥꯎ ꯑꯃꯨꯛꯇ, ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯑꯣ, ꯏꯋꯥ ꯅꯨꯡꯁꯤꯕ, ꯑꯃꯨꯛꯇ ꯂꯥꯛꯀꯅꯨꯋꯣ, ꯅꯆꯥꯁꯦ ꯅꯤꯡꯉꯥꯏ ꯇꯧꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ꯫ ꯆꯠꯈ꯭ꯔꯦ, ꯑꯩꯅ ꯂꯥꯎꯔꯤꯁꯦ ꯇꯥꯗꯈꯩ꯫ ꯏꯃꯧ ꯅꯨꯄꯤ, ꯈꯥꯝꯂꯨꯔꯅꯨ, ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯐꯅ ꯊꯦꯝꯂꯕꯁꯨ ꯌꯥꯔꯣꯏ, ꯆꯠꯆꯈ꯭ꯔꯁꯅꯨ꯫ ꯏꯆꯥꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯇ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤꯗꯣ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯏꯃꯥ? ꯍꯤꯡꯆꯥꯕꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯁꯨ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯒꯗꯕꯅꯤ ꯏꯆꯥꯅ꯫ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯍꯥꯠꯇꯣꯏꯅꯣ ꯏꯃꯥ? ꯈꯪꯗꯦ, ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯠꯂꯗꯕꯅꯤ ꯏꯆꯥꯅ ꯏꯃꯧ ꯅꯨꯄꯤ꯫ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯁꯨ ꯍꯥꯠꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ? ꯀꯣꯟꯅ ꯈꯪꯂꯛꯀꯅꯤ ꯏꯃꯧ ꯅꯨꯄꯤ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯉꯥꯡꯗꯣ ꯁꯦꯟꯅꯧ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯂꯥꯎ, ꯏꯕꯥꯅꯤ ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯤꯍꯨꯟꯁꯦ ꯆꯨꯝꯅ ꯆꯣꯡꯗꯦ, ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯃꯤꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯂꯥꯎ, ꯉꯁꯤꯗꯤ ꯄꯦꯟꯅ ꯇꯨꯃꯤꯟꯅꯔꯨꯔꯁꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯃꯆꯥꯅꯨꯄꯥꯗꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯀꯞꯅ ꯀꯞꯅ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯕꯣꯕꯣꯗꯨ ꯃꯆꯟꯅꯨꯄꯤꯒ ꯍꯤꯡꯆꯥꯕꯤꯒꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ꯫ ꯐꯃꯜꯂꯛꯇꯕꯗꯒꯤ ꯍꯤꯡꯆꯥꯕꯤꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯆꯤꯡꯌꯥꯗꯨꯗ ꯕꯣꯕꯣ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯣꯕꯣꯒꯤ ꯃꯃꯥꯡꯗ ꯍꯨꯏ ꯑꯅꯤꯈꯛꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯀꯣꯛꯇꯨ ꯐꯤꯒ ꯂꯣꯏꯅꯅ ꯆꯤꯛꯇꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯆꯦꯜꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯦ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯃꯤ ꯃꯀꯣꯛꯅꯤꯅꯦ꯫ ꯀꯅꯥꯒꯤ ꯃꯀꯣꯛꯅꯣ? ꯍꯨꯏꯅꯦꯍꯦ! ꯂꯩꯇꯨꯝꯁꯤꯅ ꯊꯣꯡꯅꯤꯍꯦ, ꯁꯤꯅꯦꯍꯦ꯫ ꯑꯣ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯐꯤꯕꯝꯁꯤꯕꯣ? ꯏꯆꯟ, ꯏꯆꯟ! ꯍꯦ ꯍꯤꯡꯆꯥꯕꯤ, ꯅꯪꯕꯨ ꯏꯈꯨꯠꯃꯛꯁꯤꯅ ꯍꯦꯛ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯌꯨꯝꯗ ꯍꯜꯂꯔꯣꯏꯍꯦ꯫ ꯑꯣ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯐꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ, ꯍꯩꯁ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯐꯤꯗꯨꯅꯤꯅꯦ꯫ ꯕꯣꯕꯣ ꯇꯨꯃꯤꯟꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯀꯣꯛꯇꯨ ꯀꯣꯟꯗꯨꯅ ꯀꯞ ꯀꯞꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯁꯅꯥꯎ ꯑꯃꯅ ꯃꯃꯩ ꯊꯦꯛꯀꯠꯇꯨꯅ ꯌꯥꯝ ꯀꯤꯅ ꯆꯦꯟꯕꯁꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯣꯕꯣꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯒ ꯑꯃꯨꯛ ꯃꯥꯟꯅꯗꯕꯁꯤꯡ, ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯡꯌꯥꯗ ꯂꯩꯔꯝꯕ ꯃꯥ ꯎꯕꯗ ꯁꯟ ꯃꯌꯥꯝ ꯀꯤꯗꯨꯅ ꯆꯦꯟꯕꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯂꯒ, ꯑꯣ, ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯕꯀꯣ? ꯃꯥꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯕꯨ ꯆꯥꯊꯣꯛꯂꯕ? ꯐꯩ, ꯏꯇꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯁꯦ ꯍꯥꯠꯄ ꯇꯥꯕꯅꯤꯗꯅ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯗꯨ ꯉꯁꯤꯗꯤ ꯁꯤꯔꯅꯤ ꯍꯥꯏꯕ ꯈꯪꯖꯕꯅ ꯃꯆꯥꯅꯨꯄꯥꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯛꯅꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯛꯁꯨ ꯏꯟꯕꯤꯔꯝꯃꯤ꯫ ꯃꯃꯥꯅ, ꯉꯁꯤꯗꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗ, ꯉꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅ ꯍꯦꯜꯂꯤ꯫ ꯑꯣ, ꯃꯆꯥꯅꯨꯄꯥꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯁꯨꯝꯕꯤꯔꯤꯕꯅꯣꯅꯦ꯫ ꯑꯦ, ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯍꯜꯂꯛꯏꯅꯦ꯫ ꯏꯕꯨꯡꯉꯣ, ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯂꯕ꯭ꯔꯅꯦ? ꯅꯆꯟꯅꯨꯄꯤꯗꯣ ꯐꯪꯂꯕ꯭ꯔꯥ? ꯅꯨꯄꯤ!
Hingchaviduna amukta ngaibiko. Ay khangi nangna amuk sauna halakpagi maramdo. Ima angangse mukta lawbiyu ba? Aduga ne ima nasu nupase afaba mi ama ohenbirau ko. Lao ipuroiba chatlasi. Ibani na ahanba unakhiba mafamduda. Mafam asida nangi apamado tawbada aise kanano khangkhrabadi. Ichanupasisu miyamsina thina tawbiduna hatpikhrani. Imabusu nangbusu miyam changduna awafamda tahankrani. Aduna lao chatlasine. Imagi ibungo abogi tambakta nungaina tumloko. Ima chatle. Ima chatle. Karino ne imau nupisina hairamliba wasingsibo. Aduga karaidano. Moi anina haunaraga amu chatkrisina. Boboga Hingchabigado chingyaduna laklami. Aduga Hingchabiduna boboda kaptuna ma kanano haiba asengmadu loina hairami. Aina hairiba wa mayamse achumba asengma maktani. Aduga aina nangbu kayam nungsijay haibadusu minama machet ama phawa yawdraba asengmani. Hawjikti nangi apamada tawro. Aina ngonda kaisu tawrayi. Aina mu yamna nungsiye. Aisu nang mu yamna nungsi. Adubo aina mu soidana hatlani. Ai khange ai sirani haiba. Adubo sirabasu aina thamoi seni nungsijaba ipuroibagi makhutani. Ado ipuroiba nang aigi ichadudi afaba taibang mi amagum hinganbiyu ko. Karigum ichanupaduna hayeng chawraga mama aigi wari hangaklabadi aina mabu kayam nungsi haibada wari libiyu ko. Mama aisisu taibang mini hainasu tambiyu. Aduga aise fataba Hingchabina chaduna sikhibani hainasu tambiyu. Masi matangdi nangondagi nizariye. Haigadaba loirabra nupi. Loire. Nangdi wamda hairoidra aigi aroiba mikup asida. Mathang mapoktadi taibang miyoiba oina poktuna nang aigi punsida amuk halauko. Hadang mapoksida nang ay kuina lemino tamlamdrabasu. Mathang mapoktadi ahal oiraba khwang kolaba phawba aina namu yamna nungsiduna leminasiko. Ay pele aibu hatpiro ipuroiba. Aina siraba matung aigi thawai yawdraba hakchang ase nang ay ahama thengnakiba mikupta pamduna pubiba adumna pubiduna mi kana udaba mafam amada phumbiyu ko. Hingchabidu kaptuna hatpiro haiduna makut tingthoklami. Bobosu kapna magi nupi Hingchabigi thabakta longna thinduna hatlami. Hatlaba matung magi nupi Hingchabidu nungsina pamduna chingtamna puraga mafam amada phumjilami. Bobo higik launa su pendana kaplami. Gaihak leiraga bobo yumda amu halaktuna mamada mamong nupidu Hingchabina puduna chakre haina haijilami. Pau asi tabada machanupagibu wagadra mamong nupigibu kapkadra khanbada mamado yamna warami. Asumna sum haukibana chahi kharagi matungdadi bobogi mamasu laikhidre. Machanupasu yamna chawrami. Mapangalsu mi yankhaidagi hena kalami. Paiba chongmasu yamna hairami. Aduga mamaga manega Hingchabina chaki haiba mapana wari libadagi machanupana Hingchabi haiba jat hatkani. Fataba mibu warakani haina afaba lamida miyamgi mateng pangba haurami. Aduga bobodi magi nupi Hingchabigi mongfamda hekek chatuna awapa thajaduna laikhirami.